Pigli ba angang singyawna kuki khulai paibasina phaduna phuki ba mioi taruk pung kunmarigi manungda laingakna tekta kaidana imung manungda sinabiu maduna trabade makhal makha kya ge khongjang sangsilagani haina Ziri United Committee na laingakta section wafam thamlakli Ziribam district laiba toan toan balup singa apunba body ama oriba Ziri United Committee na sinduranga se Ziribam gi babu parada laiba Zimpal ge office ta pangthoki ba pawgi mifamama da committee suge convener Heights Priyanandana Phongdokibada Ngarang Ziribam District ki Borobekra Subdivision ki Manung Sana Laiba Borobekra Police Station da Kuki Khulai Paibasingna Afaba Makhal ki Khulai Paiduna Akanba attack Satharam Batanatana Misam Manisu Tamthina Halamki Thongdok aduda Kuki Khulai Paibasing aduna Pikliba Angang Yauna Mioi Taruk Faduna Puki Hairiba Mioi Taruk Ase Lengang Atuba Matamda Tekta Kaidana Kanduna Makoi Makoi ki Imung Manung da Sinabiu Maduna Trabadi Ziribam da Leriba Toan Toan Balup Singna Akan Makhongjang Kya Sangsilagani Haiki Amarom dangarangi thogdokta laikhidraba misam ani aduki lehoriba imung manunggi mioisingda matik sava ex gracia PBU amadi Ziribamgi manung hansina lairiba mafamsingda ahenba security forcing thambiu hainasu convener na laingakta appeal torokli Borobekra subdivision asida ki khulai bai basingna Borobekra police station da relief leiriba loinana manakta leiriba maitai gi yumsingda landarak padagi khangkhangudana mafam aduda taigi oiba koi sinauching anikhak mafam aduda makoina tamthina hatokpiki hariba thodok aduga mari lenana mioi taruk amasu makoina phaduna Pukibagi Todok Asiga Marilena, Hariba, Haraga Pukiba, Mui Taruk Asi, Atuba Matamda, Haibadi, Punkun Marigi Manunda, Maki, Mumanungsingda, Marilenabo, Toritina, Manipur, Lengana, Kusinagadavani, Natragadi, Zibandalediba, United Committee, Kanba, Makal Makakayagi, Kungang Changsel Nava, Koitsem Savalore, Barak Sakosi, Ahenba, State Force, Amadi Central Forcing, Tambiraga, Makvis and Binava, Ekoi, Hanadaki Tangaraga Lapani, Hokiksu, Mafamasida, State Force, Amadi Central Force, Matik Chana Laitavana, Haribangarangi Live. Thodok sisu thokoni maramaduna atuba matamda barak circle da state for loinana khoi central forcing thajan bidragadi masigi su khoi chapchaba khoi Ziri United Committee na Manipur lengakta khoi memorandum amasu kisan naba chemsaba lore